अहानबद मूवीज रिवील मणिपुर मयामबु तरामना ओक्चबगा लोइनना इकोकनोना खुरुमजरी ngasisu movies reveal manipur na science fiction category manung chanba Hollywood movie ama puduna laksari ba movie asigi mamingna District 9 hariba movie asi 2009 da release tawduna IMDb gi rating da 10 gi manung da 7.9 fangli Rotten Tomatoes na 90% amadi Google user singna 89% like piba adugum laba thoidok hendokna maming chalaba movie ama haibudu oiri movie asida maru oiriba saktam langliba singdi Wikas kauba mioi amagi saktam da Salto Cobb lei Christopher kauba alien amagi saktam dana Jason Cobb asina singbani movie asi Manipuri da handok saba matam da soi khiba lan khiba sitha nanda hoba yarbasu movies reveal Manipur gi makai dagi mayam da ngakpiyu haina nolokna ningsingjari adudi movie asi haujarage mayam puning sangna taminarasi movie asi documentary style da wari amagi matang da tongan ba miosing interview mathang lobagi mong da uladuna haudorakli sahi kungi mamang da 1982 da prithvi gi mapal dagi lakpa yamna sawba spaceship ama South Africa gi Johannesburg city gi mathakta laktuna atiya da pairaga lerami oirakliba du ubada mioiba khunai da angakpa matau ama oiramki masigi maramdi alien species na malem prithvi asida ihan hana lakpagi khongdarakpagi orami adum oinamak city adugi mathakta lengdana pairaga leiriba spaceship adudagi alien sing tholakpa mi singna ngairakhiba si tha ahum fajilaklami amadi spaceship aduda thawai panba jiba sing hingduna leibagi khudam sangdam amata phanglamkhide mamai thangda mioibana lawgadaba thodang adu thabak oina pangthokladuna Mioiba spaceship adubo sangsinba thugaiba houduna manungda kari leiribage haibasi thijinnabagi thabak horaklami mi sing aduna spaceship adugi manungda sangsinduna yenglubada alien mayam ama sada thaktana masa sokthana amadi alien singi marakta ana ayek yauduna manungda leirambadu thengnabada spaceship adugi manungda sangduna yengluba mi sing adu thajadaba angakpa haibadu oirami alien million ama henbadu makhoigi spaceship adudagi tholakanduna prithibida lehenbagi ayabadu pirami South Africa gi government na alien sing adubu soida ngamdana thamnaba alien sing adubu terrestrial kiem ama dal helami alien sing na leiriba yum sing mafam adu yamna motpa government na salaiba Johannesburg city da leiba kiem ama da oirami mafam adugi alien gi leinaba yum sing adu calling chaba ka amadagi ani fawbadang oiba khangpok sangi mongda saba yumgi matawgum oirami matamgi matung ina kem aduda leiriba alien sing asigi masing asi asum hengalakpana makhoina leiriba yum sing adu yamna chinna krik inana leiba haibadu oirami amadi makhoibu ngak senaba akanba military gi section thorang lokhatpana mafam adu sakhotaba yamna motpa islam ama oiraklami hariba alien singna leiriba mafam asibu District 9 haina khangnarami spaceship aduna city aduda laktuna asumna alien sing leirakhiba si sahi kun farami amadi sin asi sahi kun gi matungda ulakli alien sing gi apunba masing asi hojikti 1.8 million surami spaceship asina prithibida laktuna city aduda landing tawbagi matang aduda spaceship adubu command pigadaba module amakhak prithibigi leimaida tasin khibadu thiba phangkhidaba maramna alien sing adu makhoigi planet hannabagi oithokpa adu leiramde masina maram oiraga prithibigi mapaldagi lakpa yamna sawa spaceship adu city asigi mathakta lengdana pairaga hojik fabo adum leirakli amadi spaceship adubu command tawgadaba module adu mangkhibana maram oiraga spaceship adu operate tawbasu yaramde sahi kun hena alien sing asi islam oiriba district 9 dagi hendokpa yadana leirakpana makhoina leiriba mafam aduda masagi oiba punsi mahing sengwatchaduna punsi rol amada hinglaklami matamgi matung ina alien sing aduna makhoina leiriba mafam adudagi hendораktuna manak nakpada leiba garbage ta fatta haudi hundokfam da sangsinduna saba yaba chinjak yaubra haina thibadu horoklami atopa mafam singda alien singna sangsinba horokliba si lam adubu makhoina lausilage mapu oirage haibagi wakhalda sangsilakpadi nate maram aduna alien sing aduna mafam aduda khamduna leiriba car sing adu amang ata thohanduna mai thaba madi mioibagi lanthum manghan takhanba horoklami marak sida alien sing adubu black market ta lonna Nigerian singna awangba mamalda
खुसु खुलाई वेपन सिंग योनसिनबा मरमना एलियन सिंगना लैरिबा इस्लाम अदु मिलिटरी की अकनबा मोंगदा ngak sel hengalami ओबे सेंजो कौबा नाइजेरियन मसा तंखाई अमा पैरालाइज तौबा मकोक साकपा मियोय असिना लुसिंगबा नाइजेरियन क्रिमिनल गैंग खुटपु अमदी एलियन सिंगी मरक्ता अरुनबा करबार ब्लैक मार्केट अमा साउना लिंखलक्लमी ओबे सेंजो की गैंग खुटपु अदुना कौतादा हापा हौदोंगी मचिंजाक अदु एलियन सिंग अदुदा योनसिलमी अमदी एलियन सिंगना पामना सानरमी एलियन सिंग अदु मफम अदुदा कुइने लरकपना इंग्लिश मरोल ngang sakpa gyan tarami amadi mioibaga ningthijana paw fauna bangamlami adum oinamak alien singi marakta lusingba oigadaba leadership quality sienba adu amata leramkhide alien sing aduga asum loinarakpadagi mafam aduda leiriba mi sing adu alien gi mathakta pelaktaba asawba lakpadagi makhoi gi mathakta landaba horoklami पाक अमदी दुकान सिंगबदा हौजिक्ति एलियन सिंग संगबदा अथिंगबा थंबगी साइन सिंग थेटबा हरोक्लमी एलियन सिंग असिगी मसक असि खजिंग मानबना मखोइगी ममिंग असि मियामना फैशन अमा ओइना उसित थवैदना ब्राउन खजिंग हाइना कौनबा हरोक्लमी जोहानेसबर्ग सिटी दगी खजिंग असिबु लेहनबा यारोइ हाइना प्रजा मयाम अमना अकनबा मोंगदा इहौ हौदुना खोंजंग संगसिनबा हरोक्लमी अमोटपा खजिंग सिंग हाइबदी एलियन सिंगदा गवर्नमेंट सेल मयाम थाददुना पैसा मांगहलगा लेरे हाइबगी मतंगदा सिटी अदुदा लेरिबा मी सिंग अदुना कंप्लेन तौबा होरक्लमी एलियन सिंग अदुना मियोइबगी लनथुम रिसोर्स मयाम अमा मांगहन ताखनबगी दमक मखोइबु हौना लोनचत खंगदबा आइन थुगाइबा लो ब्रेकर अमा ओइना मियामना लौरमी सिटी अदुदा लेरिबा एलियन की वाथोक असि प्रजा मयामना खांगदुना लेरकपा पनखै अदु लानखिरमी मदुना मरम ओइलगा एलियन अमदी मफम अदुदा लेरिबा मियाम की मरकता मुंगनबा थोलमी मुंगनरिबा असिबु थिंगनबा गवर्नमेंट मल्टीनेशनल यूनाइटेड कौबा खुसु खुलाई वेपन सिंग साबा प्राइवेट मैन्युफैक्चरर कंपनी अमखक नेक्लमी हाइरिबा प्राइवेट कंपनी असि एलियन सिंगी याइफनबा थोइदोकना खंदबा अमा ओइरमी एलियन सिंग अदु मसागी ओइबा खुसु खुलाई सिंग लोइना जरकपनी अदुबु बायोलॉजिकल मैनर सेमदोक सेमजिन तौखिबना मियोइबना एलियन सिंगी खुसु खुलाई सिंग अदु सिजिनबदी यारमदे हाइरिबा मल्टीनेशनल यूनाइटेड की मियोइ सिंग असिना एलियन सिंगी खुसु खुलाई सिंग असिदसु रिसर्च तौरमी एलियन सिंगना लेरिबा डिस्ट्रिक्ट 9 असिदगी सिटी अदुगी मपालदा अनौबा मफम केम अमदा होंदोखिनबगी थौदांग अदु MNU दा सिनरमी एलियन सिंगी लेबम अदुबु होंदोखिनबगी मिशन अदु MNU की फील्ड ऑपरेटिव ओइबा विकस कोबा नुपा अमना मिशन अदुगी कमांडर ओइरमी विकस न लुसिंगबा लानमी की टीम अमा डिस्ट्रिक्ट 9 दा सतुना एलियन सिंग अदुगी युम लेफम होंदोखिनबगी इवाक्युएशन तौनबगी खजिंग हाइबदी एलियन सिंग अदुदगी साइन लौबा चलमी विकस पु मतेंग पांगबा मियोइ सिंग अदुगा लानमीगा लोइनना डिस्ट्रिक्ट 9 दा लेरिबा एलियन सिंग अदुगी युम अमदगी अमदा चलमी मखोइना तौरिबा थबक अदुदा मतेंग पांगलक्तबा कोऑपरेशन पिरक्तबा एलियन खरा अमदी विकस की मियोइ सिंग अदुना नोंमैना कापतुना हालमी मदुदगी एलियन की मरुम सिंग थंबा युम अमा मखोइना थेंगनरक्तुना युम अदुबु मखोइना मई थादोलमी मरक असिदा क्रिस्टोफर जॉनसन कौबा एलियन अमा महाकी मसा अमदी ममानबा अमगा पुन्ना एलियन मखोइ अहुम डिस्ट्रिक्ट 9 दा लेइबा फता हाउदी हुंदोफम अमदा एलियन की ओइबा टेक्नोलॉजी थाव मही अमा मफम अदुदा लेइब्रा हाइना थिरमी हौखिबा सही कुन असि क्रिस्टोफर हाइरिबा एलियन अदुना महाकी ओइबा प्लान अमा पांगथोंनबा हाइरिबा थाव मही अदु थिजिनदुना लाखिबनी अमदी क्रिस्टोफरना मही अदु माइ पांगना थिजिनबा लोइदुना विकस की मियोइ सिंग अदुना लाखपगा मतांग सानबा हाइबदु ओइरमी असुमना क्रिस्टोफरना लेरिबा थाव अदुबु थिजिलंबा युम अदुगी संगबा मनाक्ता विकस की मियोइ सिंग अदु यौसिलक्लमी क्रिस्टोफर की ममानबा अदुना मपालदा विकस पु उनबा थोखिरमी अमदी क्रिस्टोफरना माइ पांगना थिजिनबा अदु लोइरेदुना हाइरिबा थाव मही अदु युम अदुदा मफम साना लोसिलमलगा युम अदुगी मनिंग थोंगलोमदै क्रिस्टोफर थोखिरमी विकस अमदी महाकी टीमना एलियन सिंगी मसागी ओइबा खुलाइसिंग युम अदुदा लेब्रा हाइना संगदुना थीबदा क्रिस्टोफरना लोसिलमलिबा मही अदु थेंगनरमी फंगलिबा मही थाव असि करिनो हाइना विकसना यंगसिनबदा सोइबदगी महाकी ममाइदा मही अदु खरा कापसिनखिदुना सोंगलमी
Yum adudagi fangliba mahi thau adu kona lepta thijinnaba Christopher na mahi adu mahaki bekta hapsilami. Makoi sing aduna mapalda tholokpada Christopher gi mamanaba alien aduna Wikus ta attack tawraklami. Masidagi Christopher gi mamanaba alien adubu Wikus gi mioi amana nongmaina kaptuna halami. Hariba alien aduna attack tawrakpa aduda Wikus gi makut adu soklami. Aduna Wikus ki asokpa makut adu mahaki mioi amana dressing tawduna yasilamki. Masigi matungda Wikus yamna thuna masa nungairaktaba amadi masada hainadaba fauroklami. Christopher hariba alien adugi mayumda sangduna yengsinba matang aduda Wikus oninglakduna othoklami. Wikus pu mahaki miyoising aduna manak nakpa restaurant amada puraklami amadi mafam aduda karigumba khara saringaida Wikus ki manatondagi amuba mahi khara nahi oina tarakpadu thengnarami. Mahaki miyoising aduna Wikus ta oirakliba sida pakhatuna mahakpu MNU gi headquarter da puraklami. Mafam adudasu mahak leptana lok khurami amadi makok ngawrami. Mahaki khutki khuchin adu patha pumdaduna kenba horoklami. Nakal amadana District 9 da Christopher amadi mahaki masana yum amada losilamba thau mahi adu kanna thirami. Hariba mahi adudi Wikus na puduna satkrabani. Somdana amuk Wikus na MNU headquarter dagi mayumda halakpada Wikus promotion fangbagi surprise party ama sillaga leiramki. Wikus na party adugi cake kaklamdai matang aduda mahaki masindai amuba mahi manai mayam ama othoraklami. Party aduda tilliba mayam adu Wikus ki matau adu ubada tukatsaba hangoiba faurami. Masigi matungda Wikus pu mahaki nupina hospital da puduna layenglami. Mahaki asokpa makut yasinkiba adu dressing tawduna yasilliba adu lauthoklubada alien gi makut adugumna palaga leirambadu ubada makoi sing adu akiba poknarami. Wikus na pakhatuna kanna laurami amadi doctor aduna Wikus pu fathanaba honarami. Masidagi doctor aduna security sing kaurami amadi Wikus na oiriba matau adu ubada pakhatana lengba khotpa tawriba adu fazilami. Asumna Wikus pu body bag amada haptuna MNU gi lab ta puramki. Lab adugi mi singna Wikus pu alien gi mong matau gumna asum onthorakpadu thengnarami. Asumna Wikus ta oirakliba si mahaki mamaida soibadagi songkhiba mahi sing aduna oiramki. Wikus na District 9 dagi fangkhiba mahi thawadu bag ta hapsinduna purakhiba du lab ta research tawriba mioi sing aduna fanglamki. Doctor singna Wikus ta experiment mathang tawba horami. Alien gi masagi oiba khusu khulai sing Mioiba na sijinnabada yadaba du Wikus na makoi gi khulai adu sijinnabada yaraklami. MNU gi mioi singna mara leijadaba khajing haibadi alien ama faduna Wikus ta alien gi khulai adu sijinhanduna Wikus na alien adubu kaptuna harhalami. Asigumba experiment asi alien aduda tawgumsi hainu Wikus na haijirabasu MNU gi mioi sing aduna Wikus ta namfuda alien gi khulai adu sijinhanduna Wikus ta sanging adu tawhalamki. Wikus ki DNA asi alien singi DNA ga manaraktuna balance amada leirakpadu scientist singna thengnaraklami. Masina maram oiraga Wikus ki mong matau asi alien gumna tawrakpa adu thengnarami. MNU gi lanmi singna Mioiba na sijinnaba yadaba alien gi advance oiraba khusu khulai sing adu sijinnaba yanabagi damak amadi MNU gi profit fangnabagi damak Wikus ki haksangi tongan bo organ sing adu experiment tawduna thijinnaba sem saraklami. Adum oinamak lab aduda Wikus ki haksang adubu lenthatuna sangyeng sing tawnaba horokpada mafam aduda leiriba mayam adubu Wikus na khudum chanduna MNU gi headquarter adudagi nanthoraktuna senthoraklaba tungda mayumda laklami. Adubu mahaki mayum adudi MNU gi agent sing hana leiramduna Wikus pu thirami. Madu ubada Wikus na manak nakpa restaurant amada salami amadi mafam aduda TV gi pawda mahaki matangda yarakpadu thengnarami. Paw aduda lana mayamda asumna sandoklami madudi Wikus alien amaga sexual intercourse tawruba maramna mahak alien amagumna onthoraklabani. Hariba Wikus na nariba leina asi yamna launaganba ama oibana karigumba Wikus pu thengnarabadi praja singna mangondagi 20 meter lapna leinaba khangalami. Asumna praja mayamda lana paw sandokhiba aduna maram oiraga
ꯋꯤꯀꯁꯀꯤ ꯆꯪꯖꯐꯝ ꯂꯩꯔꯝꯗꯦ ꯑꯃꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯊꯥꯎ ꯃꯍꯤ ꯑꯗꯨꯕꯨ ꯊꯤꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯈ꯭ꯔꯤꯁꯇꯣꯐꯔ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯪꯇꯞ ꯑꯃꯗ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯦꯡꯗꯅ ꯄꯥꯏꯔꯒ ꯑꯁꯨꯝ ꯂꯩꯔꯛꯂꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯀꯃꯥꯟ ꯇꯧꯒꯗꯕ ꯃꯣꯗꯨꯜ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯥꯡꯈꯤꯗꯨꯅ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯃꯍꯥꯛꯀꯤ ꯁꯪꯇꯞ ꯑꯗꯨꯗ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯋꯤꯀꯁꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 10 ꯆꯨꯝꯅ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯊꯤꯖꯤꯟꯗꯨꯅ ꯁꯥꯈꯤꯕ ꯊꯥꯎ ꯃꯍꯤ ꯑꯗꯨ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯗ ꯆꯪꯒꯗꯕ ꯊꯥꯎ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯤ ꯊꯥꯎ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯕꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯇ ꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯋꯤꯀꯁꯄꯨ ꯑꯦꯂꯤꯌꯟꯒꯤ DNA ꯗ ꯑꯣꯟꯊꯣꯔꯛꯂꯤꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯊꯥꯎ ꯑꯗꯨꯅ ꯋꯤꯀꯁꯄꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕꯒꯤ DNA ꯗ ꯑꯣꯟꯊꯣꯔꯛꯄꯁꯨ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯤ ꯊꯥꯎ ꯑꯗꯨꯗꯤ ꯃꯃꯥꯡꯗ MNUꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯃꯤꯁꯤꯡꯅ ꯋꯤꯀꯁꯇꯒꯤ ꯊꯦꯡꯅꯗꯨꯅ ꯂꯧꯁꯤꯟꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯤꯀꯁ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔꯅ MNUꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯃꯍꯤ ꯊꯥꯎ ꯑꯗꯨꯕꯨ ꯂꯧꯔꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯎ ꯃꯍꯤ ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠ ꯊꯣꯡꯅꯔꯛꯀꯗꯕ ꯃꯔꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯅꯣꯡꯃꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯅꯕ ꯅꯥꯏꯖꯦꯔꯤꯌꯟ ꯀ꯭ꯔꯤꯃꯤꯅꯦꯜ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯣꯕꯦꯁꯦꯟꯖꯣꯒꯤ ꯃꯅꯥꯛꯇ ꯋꯤꯀꯁ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯤꯀꯁꯀꯤ ꯃꯈꯨꯠ ꯑꯃ ꯑꯦꯂꯤꯌꯟꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯆꯥꯕꯗꯨ ꯑꯣꯕꯦꯁꯦꯟꯖꯣꯅ ꯄꯥꯝꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯤꯀꯁꯀꯤ ꯑꯦꯂꯤयनꯒꯤ ꯕꯣꯗꯤꯒꯤ ꯄꯥꯔꯠ ꯑꯗꯨ ꯆꯥꯔꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯑꯃꯗꯤ ꯑꯦꯂꯤयꯟꯅ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯁꯨ ꯆꯦꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯥꯏꯖꯦꯔꯤꯌꯟꯁꯤꯡꯅ ꯃꯇꯤ ꯀꯧꯕ ꯀꯟꯁꯦꯞ ꯑꯃꯗꯒꯤ ꯊꯥꯖꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯋꯤꯀꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯇ꯭ꯔꯤꯉꯩꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯑꯦꯂꯤयꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯋꯤꯀꯁꯅ ꯄꯥꯏꯗꯨꯅ ꯅꯥꯏꯖꯦꯔꯤꯌꯟ ꯒꯦꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯦꯂꯤयꯟꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯋꯤꯀꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯕꯦꯁꯦꯟꯖꯣꯒꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯣꯐꯔ ꯑꯃꯗꯤ ꯋꯤꯀꯁꯅ MNUꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯗꯨꯒꯤ ꯂꯦꯞꯇ ꯂꯩꯔꯤꯕ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯑꯦꯂꯤयꯟꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈꯤ꯫ MNUꯒꯤ ꯁꯦꯀꯨꯔꯤꯇꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯀꯣꯂꯣꯅꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯁ꯭ꯀ꯭ꯋꯥꯗꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯇꯨꯅ ꯋꯤꯀꯁꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯋꯤꯀꯁꯅ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕꯅ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯊꯤꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯃꯍꯤ ꯊꯥꯎ ꯑꯗꯨ ꯂꯦꯕ ꯑꯗꯨꯗꯩ ꯐꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯦꯂꯤयꯟ ꯑꯃꯈꯛ ꯂꯦꯕ ꯑꯗꯨꯗ ꯃꯤꯑꯣꯏꯕꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯐꯤꯚꯝ ꯁꯣꯛꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯎꯔꯛꯈꯤ꯫ ꯀꯣꯂꯣꯅꯦꯜꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯦꯕ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯄꯥꯏ ꯇꯧꯗꯨꯅ MNU ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯉꯝꯂꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯆꯣꯄꯔ ꯑꯃꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯌꯧꯔꯗꯨꯅ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯂꯣꯠꯁꯤꯜꯂꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯕꯨ ꯀꯃꯥꯟ ꯄꯤꯅꯕ ꯃꯣꯗꯨꯜ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯁꯪꯇꯞ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯂꯩꯔꯤꯕ ꯃꯍꯤ ꯊꯥꯎ ꯑꯗꯨ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯦꯂꯤयꯟꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯇ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯍꯥꯟꯅ ꯀꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯇꯨꯡꯗ ꯋꯤꯀꯁꯄꯨ ꯑꯦꯂꯤयꯟ ꯑꯣꯟꯊꯣꯔꯛꯂꯤꯕ ꯑꯗꯨ ꯃꯤꯑꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯋꯤꯀꯁꯇ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯈ꯭ꯔꯤꯁꯇꯣꯐꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯑꯃꯗꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯋꯤꯀꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯀꯛ ꯑꯃ ꯄꯥꯏꯗꯨꯅ ꯈ꯭ꯔꯤꯁꯇꯣꯐꯔꯗ ꯊꯣꯝꯃꯝꯃꯤ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯡꯗ ꯂꯦꯡꯗꯅ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯑꯆꯧꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗꯒꯤ ꯊꯥꯗꯔꯛꯄ ꯑꯦꯂꯤयꯟꯒꯤ ꯗ꯭ꯔꯣꯞꯁꯤꯞ ꯑꯃꯗ ꯋꯤꯀꯁꯅ ꯃꯁꯥꯅ ꯑꯣꯏꯅ ꯄꯋꯥꯔ ꯑꯣꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯗ꯭ꯔꯣꯞꯁꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯋꯤꯀꯁꯅ ꯗ꯭ꯔꯣꯞꯁꯤꯠ ꯑꯗꯨ ꯄꯥꯏꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗ꯭ꯔꯣꯞꯁꯤꯞ ꯑꯗꯨ ꯄꯥꯏꯕ ꯍꯧꯔꯛꯄ ꯑꯗꯨꯗ MNUꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯈꯠꯂꯛꯇꯨꯅ ꯃꯤꯁꯥꯏꯜ ꯑꯃꯅ ꯗ꯭ꯔꯣꯞꯁꯤꯠ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ MNUꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯋꯤꯀꯁ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯥꯏꯖꯦꯔꯤꯌꯟ ꯒꯦꯡ ꯈꯨꯠꯄꯨ ꯑꯣꯕꯦꯁꯦꯟꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ MNUꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯡꯅꯔꯕ ꯇꯨꯡꯗ ꯑꯣꯕꯦꯁꯦꯟꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯤꯀꯁꯄꯨ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯋꯤꯀꯁꯄꯨ ꯑꯣꯕꯦꯁꯦꯟꯖꯣꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯤꯀꯁꯀꯤ ꯃꯈꯨꯠ ꯑꯃ ꯑꯦꯂꯤयꯟꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯑꯗꯨ
amuk hanna obe senjugi mioi sing aduna makhut adubu kakthatuna sanaba thawang toroklami adubu makhoina leiriba mafam aduda hana lotuna leiramba Christopher gi masa alien aduna automated gun sizin aduna obe senjogi mioi sing aduda nongmei kapsilaklami maduna maram oiraga wikas gi makhut kaknaba honaramba aduda athingbo oirami amadi obe senjogi mioi sing adugi makhutai wikas nantopa ngamlamke Christopher gi masa alien aduna mamangda lona spaceship adubu activate tawkhiba maramna city adugi mathakta lengdana atiyada pairaga leiriba spaceship adu lengba horoklami hairiba spaceship asi sahi kun hena city adugi mathakta lengdana pairaga leiraklabani Wikas na leiriba mafam aduda alien singna sizinaba yamna sauba battle suite amakhak leirami hairiba battle suite adusu Christopher gi masa aduna activate tawkhiba maramna Wikas na battle suite aduda sangduna suite adu mahangna mapung fana control tawraklami Wikas na ahanbadadi battle suite adugi matengna mafam adudai mahak nanthok hognaba honarami adubu kona thangdadi obai senjogi mioi singna faziliba Christopher bu rescue tawba Wikas amuk halaklami Christopher bu Wikas na rescue tawraba tungda makhoi ani spaceship adu tamna selaklami adubu Wikas ki battle suite aduda nongmai kapsilakhibana suite adu mathau pangthopa lepangki Wikas na Christopher da mahaki masa alien adubu kannaba amadi atai khajing sing haibadi alien sing adubu kallunaba Christopher da khangalami maduda Christopher na mahak sahi ahumgi matungda amuk hanna prithvi asida halaktuna Wikas bu mioibada amuk hanjin hange haina Wikas ta thajaba pirami asumna Wikas na mafam aduda leiriba lanmi sing adubu distract tawrami amadi Christopher na mahaki masa alien adu puduna mafam aduda leiriba mamangda sauraba spacecraft aduda thadarakhiba dropship adugi manungda sanglami dropship adu paikhatkiduna mathakta pairaga leiriba asauba spaceship aduda napsinkhirami makhadana soklaga leiriba Wikas bu MNU gi colonel aduna faduna Wikas bu nongmaina kaptuna hanaba honaraklami adum oinamak mafam aduda leiriba khajing sing haibadi alien sing aduna Wikas ki damak tholaktuna lepaklami alien sing aduna colonel adubu koisinduna mayam sangduna mahakpu halami masigi matungda saurba spaceship adugi manungda Christopher amadi mahaki masa yauduna spaceship adu mathakta paikhatpa horoklami spaceship aduna mathakta paikhatkhiba aduda prithvi gi miyam akiba angakpa amaga loinaduna yengnarami masigi matungda Christopher prithvi da amuk hanna halaktuna makhoi gi kanglup alien sing prithvi da district 9 da lehauriba si lawba lakhigani natraga laklaroi haibagi matangda praja singna wafam mayam ama khanarami natragana Christopher na prithvi da amuk halaktuna lan fawba lauthorakadra haibo wafam asi fawba praja singna khanarami thodok asi thokraba matungda Wikas thiba fangdana mangkhirami amadi kanamtana mahakpu kadaida leiramgani haibasi khangba ngamlamde masigi tungda city adugi district 9 da leiriba alien sing adu atopa mafam da hongdokhinabagi mission adu loikhirami alien sing adugi leifam adu district 9 dagi Johannesburg city dagi kilometer chani rom chalaga leiba atopa mafam district 10 kowa amada amuk hongdokhirami alien singi masing asi 1.8 million oirambadagi 2.5 million da hengalaklami masigi matungda footage asi Wikas ki nupina yo na saba lay amakhak pairaga leirambadu uri nupi aduna lay adu mahaki yumgi thongjil panda leirambani haina phongdoklami Wikas ki nupi aduna thajarami madudi hairiba yot ki lay adu Wikas na thanambu oigani amadi Wikas hingduna leiramgani haibagi asadu nupi aduda leiramki asumna movie asigi aroibada fata hauthi hundofam amada alien gi sawong sada mapung fana olaba Wikas na mahaki nupi gi yot ki rose ama saraga leirambadu uladuna movie asi matang asida losili wari asi matang swaida lojare tabiriba khwai miyamna like subscribe comment amadi share tawiduna channel asibu pungning thogatpiu amasung matung tarakpada hena nungai raba video kiyama thagatpa ngambo ijage haina movies reveal manipur gi makai dagi aroibada nolukna ningsingjari